NTR NTR हाइबसी मयामना कनानो हाइबसी लोइना खंगबिरबा ngaktani khangagasu mate khara koina khangmina daba lairamba taragasu punna khangmina sabsi thamjabag loina ngasi gi wari si matang si thahujarge mayam punna tamina si mayam punna khangmina si mayamna junior NTR haina khangnariba actor sigi asengba mingdi Nandamuri Tarakarama Rai JR kawi hena miyamna JR NTR nungsina kawi Nandamuri Tarakarama Rao si May 20, 1983 da Telangana Hyderabad da poki adusu sakhangnaraba ikai khumnaba Nandamuri family da mahak si legendary actor amadi Andhra Pradesh ki former chief minister Nandamuri Tarakarama Rao NTR gi masunupani magi mapa Nandamuri Hare Krishna ni mahaksu actor amadi politician aduga magi mamana Salini Vaskar Rao kawi mamana magi anganba matamda mahakbu takpi tambibana chingbada chauna mateng pangi asigumnaba imung amada chaurakpana maram oiraga mahak Telugu cinema da expose oina tawki cinema khakinatana politics tasu chahi nauna expose torki junior NTR gaming si horakpadadi tarak kaurambani adubu kona magi grandfather laikhidraba matungdadi mabu ikai khumnabu oina ming onkibani pakhang pharakpaga loinena junior NTR si kuchipudi dance ta train tawraki haibadi angang oiringaidagi masi talent yauraga lakhi haibani magi discipline amadi dedication duna mahak tungdasu achawu misak ama oigani haiba khangba ngamki mahakna cinema da changakpasidi hanadagi hauna lepaga leiraba chapmani ahanbadadi mahak trial artist ama oina film Brahmarshi Biswamitra Hariba 1991 gi film magi Mapu NTR na direct tawbasida uba phangki adubu acting the lead actor oina debut tawrakibasidi 2001 gi Chudalani Haribasidani mahakna chahi tara taret khaktamak subata ngairingaidagini movie si box office ta fazana mai pakpadi ngamkhidi adu magi blockbuster movie sidi 2001 gi SS Rajamouli na direct tawkiba student number 1 sidani film sina junior NTR bu blankable star ama oina pothokpa ngamki loinena actor ama oibagi versatility du uba fangi makha tarakpa chahida atopa hit movie ama mu puthoraki 2002 gi Adi kawi masina mahaksi mass hero amagi position da saktak pangamki 2000 gi anganba matamda mahakna successful oiba film sing mayam da deliver tawraki samna harbada 2003 gi Simhadri movie si town hit chatki loinena mahakpu superstar dom gi thakta thangat piki maru oina magi action emotion amadi magi dance move dona su chingkhathan kibani mathangda 2007 gi Simhadri movie si SS Rajamouli ga collab amuk tawbani masigi fantasy drama movie si da amukasu magi acting ga loinena dancing skills su amuka u phangki asum tawdana mahak yamna thuna magi high energy performance tu gi damakta khangnar kibani magi akanba dialogue delivery talent tuna Telugu speaking state tagi magi fan base kaya ama tanba ngamki adubu mahak adumak nungairaga ups and down da lakpadi nate ups and down adumak lay magi film samna harbada 2004 gi Andhrawala amadi sakti gumba film kharadi khallubaga oirakpaga manadi mai pak pangam kidi adubu mai pakti haidana nungai tabadi tawdi hena magi asoiba semdok sanaba loinena script khanbada munna khannaba tamjanjaki magi thabakta lupchaba thawai yaujabaduna amukha na mai pak na suhalak pangamki mahaksi politics ta hena mari leinaba imungdagi charakpaga oibana Telugu Desam Party TDP gi political campaign da marak ta saruk yagali masisu magi grandfather na linkhalam kibani election gi matamda magi speech pibada magi charismatic oiba personality amadi magi mapugi gun miyam ga connect tawba ngambadu uba fangi 2011 da junior NTR Lakshmi Pranathi ga luhongki magi nupi sisu businessman amagi macha nupini makhoi gi macha ani su leire mingna Averam amadi Vargap Ram kawi mahakna magi family da su credit pi mahakpu support tawbibagi damakta sahi khudingi junior NTR na box office ta hit chathan kiba movie kaya amamu uthoraki makoi singi manung da panba targadi 2015 gi Temper sisu amani magi oinadi movie si game changer ama oiki magi acting style gi damakta critical acclaim kaya ama lakhi mathangda 2016 dana Janatha Garage masigi movie shina environmental message chauna piba oi magi co-starring Mohanlal ga tawki 2018 dana Aravinda Sametha Veera Raghava movie sina gritty drama exploring family feuds ni
2022 dana mahakna global recognition phangibasi SS Rajamouli na direct tawkiba RRR haiba Ramcharan na starring tawkiba film sidagi oiki recognize tawbagaloina international sensation amasu oiki box office ki record kaya ama thugai ki amadi worldwide ki awards kaya amasu fangki mahakna Komaram Bhim haiba tribal freedom fighters isaki mahaki character du pak san na thagat na rakhi India gi mapanda phawbada maming chatki mahak si Indian cinema da one of the best dancer ni haidana longnaribani choreography ama hektabu laina induna magi eba style da tawduna puthokpa ngambadu gi damakta magi fans sing na pamnaba khaknatana choreographers alike su oiba ngamlibani RRR gi isai natu su magi unparalleled oina energy amadi rhythm dugi damakta nungai haidana viral chatliduni mayam su khangbiramani magi mingchat sing du lejaba taragasu mahak magi horfam duga connect tawduna lei loinena charitable activities sing samna haibada disaster relief fund da donate tawba amadi underprivileged communities sing da support tawbiba tawi magi mingonda mateng pangba haiba humility oiba commitment duna mabu amuke hena value leba misak ama ohenba ngamlebani mahak tongan ba award kaya ama su fangkre madada filmfare awards South Nandi awards SIIMA awards asina chingba awards kaya ama su fangkre project mathang torpaga loinena magi boundary su sum push tawba helaki loinena generation sigi finest actor ama oiba ngamki mahaksi luxury car sing pambagi damakta su khangnei hojiki oina NTRC magi project ta makhata na work tawri maduda su worldwide audience sing sinba ngamni haba thajai mahakna su Indian amadi global cinema da expand tawna bagi damakta aim tawri mahakna child actor ama oina horopadagi ngasidi global star ama oina leble masipumna magi talent honaba kanba amadi thawai yawbudana oithokpa ngamakpani magi punsi warisi yamna inspirational oi challenge ka ama mayok na bataragasu kona thangdadi mai soidana pakani han utki masini junior NTR gi wari haba taragadi matung da kana gi wari tabining haba su comment da mention tawbiramo akhena matang matam chana pudunu lakhe hamsi tamjabgulene ngasi gi wari matang jilo sinjargi mathangi wari da mu mam puna thengnarsi